COVID-19 mapung phana Ngakthokpa Ngamba vaccine Makhal ama Australia da Puthokhre. Australia gi company Vaccine Private Limited na COVID-19 dagi mapung phana Ngakthokpa Ngamba COVID-19 haina mingthon ba vaccine Makhal ama Puthokhpa ngamkhre. Agency dagi phangba paw asina makata na hai nauna puthokliba vaccine Makhal asina laiset asidagi mapung phana Ngakthokpa ngamba maramna vaccine asi mapung phana puthoktuna miyam da phangalaba matamda da laiset asi laksin bangamgani haina akhang hai singna mod phawba pinare. Hiram asigi matang the Vaccine Private Limited ki Research Director Professor Pratobix na hai vaccine asi malemgi mafam kayada sandorokliba COVID ki tongan ba strain singda sangyeng tawduna yengbada mai pak pangamle loina na vaccine asi kapada sa amadi COVID positive oiba sa amaga mafam amata da thaminabada laiset asi launaba ngamdre. Asigumba vaccine ama puthokpa ngamba asi miyoiba khunai asigi achoba mai pakpa amane vaccine asina tawba ngamba sing asi hana mamangda puthokiba vaccine amatana pangthokpa ngamdre. Hairiba vaccine makhal asi hauzik miyoibada clinical trial chathanaba sem saba pumnamak loire. Changyeng asi hek mai pakpaga malemgi mafam sinba thungna phanghanna bahonagani adubu masida sel thumgi awaba kharadi adumak mayoknare. Hairiba vaccine makhal asi hauzik phawbagi oina sa sanda Changyang tawduna yengbada South Africa, Brazil amadi India da sandorokliba COVID ki strain sing asi mapung phana Ngakthokpa ngamle. Hauji vaccine asigi phase ahum human trial chathanaba malemgi tongan ba company singa khusamna duna honare. Panba yabadi Vaccine Private Limited asi matam kayagi mamangdagi pandemic ki vaccine sing puthokpada maming leiraba company amane. Mamangda company asina MERS amadi Ebola na singba laina singi vaccine puthokiba su laikhrabane. Masida sunatana haukiba kumza 2009 da swine flu dagi ngaktoknaba vaccine makhal amasu puthokibane loina na kumza 2019 da su influenza gi vaccine makhal ama puthokiba laikhrabane. Kepler Space Telescope na atiyada thokpa numit kumba star manga thengnakhre. National Aeronautics and Space Administration NASA na Science and Technology amadi space ki lamda miyoibana mangda phawba mangnaramdaba singthaningai oiba tongan ba thabak kaya leptana tawduna miyoiba khunaida achauba kanaba kaya pibata natana miyoibagi tunggi punse atopa planet ta phawba lairunabagi tanja adu naksil halakle. America Space Agency NASA ge Kepler mission ge manungsan na space talariba Kepler Space Telescope na atiyada thokliba numit kumba star manga thengnakhre haire. Numit ka chap manaraba star manga asigi manakta Earth kumba planet amamam su leijai hairiba planet sing asida alien sing su leiramba yai haina thajanare. Numit ka chap manaba star amadi Earth kumba planet sing asi malemdagi chawrakna light year lising ahum ga chamapan humudra rom lape. Kepler Space Telescope na thiduna puthorokliba planet sing asida ising leiba yarambagi chawna thajaba khudam kaya amasu phangli haire. NASA ge Kepler Space Telescope na thengnakiba planet manga adugi maming thijin humjin bada nungaina ba haibade khudong chana bagi damag makhoi gi maming Kepler 34, 35, 38, 64 amadi 413 haina mingtholle. Masigi manungda Kepler 38 ase aikhoi taibang miyoi bana hingliba Earth planet malemga hiram kayada manabagi thawong sing thengnare. Kepler Space Telescope na thengnakiba planet manga asida miyoi bana khunda leita bagi wafam khara thapna leirabasu sahi kharagi manungda Mars planet tadi soidana taibang miyoibana khunda leitabagi manglandi soidana phanglaba yai hainasu space scientist singe achouba thajabane. Ukhrulgi miyamna oxygen concentrator leinanaba lak manga khainakhre. Hektabada pukning thoganingai oiba pawamada hauzik Manipurda COVID-19 gi ani suba web lakpadagi misi mina kaya thokpada natana oxygen fangdabagi awaba mayoknariba si koknanaba ngasi ukhrulgi miyamna district hospital da medical oxygen gi awat pa lehendanaba oxygen concentrator lainanaba lupa lak manga khaina duna Puthokhre. Pawasina hai haukiba pung kunmari gi manungda ukhrulgi miyamna social media gi kuthangda awareness sandoktuna hairiba lupa lak manga gi senpham adu khaina duna puthokpa ngamkhibane. Hairiba miyamna khaina ba senpham aduna oxygen concentrator laigani amade ukhrul district hospital da thamduna hospital asida medical oxygen gi awat pa lehendanaba honagadawre. Masina COVID-19 gi siraba tanja asida thawai kaya kanbada achouba mateng oiragani. Khwaidagi hena pukning thoganingai oiribade miyamgi sel khaina baduda pungcham village ke tenosom phairei amadi chongchui rin mayo luithigi chahi nipan khakta ngai riba machanupa
Isa ring sara fairei su yauri laichet asina maram oiduna mioi kaya nariba amadi siriba sida nungaitaba phongdokladuna miyamgi khajiktang oirabasu mateng oinanaba mahaksu sel khaiba yauge hairakpadagi apokpa amadi apokpina khaihankibani isagi apokpa tenosona hai maru oina Ukhrul district ta covid na maram oiduna medical oxygen award pa lehendanaba miyamna paikhatpa thaurangi saruk ama oina oxygen concentrator manga leinanaba thaurang tawre ngasi miyamna khainaduna puthokhiba senpham adudagi oxygen concentrator ahum leinanaba order tawkhre masigi mathakta district transit quarter da hangliba covid care center asisu electric ki award pa kaya leire maram asina center asida sizinanaba generator amasu leinanaba thaurang tawri haire Sairak asida MLA Alfred Kangam author gi maikei dagisu chayol asigi sagol sel numitta Ukhrul district ki health department ta oxygen concentrator taraga manga khusinakre hauzik maki oinadi Ukhrul district hospital amadi COVID-19 care center transit quarter da oxygen concentrator nipan lay amasung CIC Somdal PIC Talui PIC Tainam PIC Lambui amadi PIC Zesamida amamam thamduna district asida punna oxygen concentrator kunga humdoi lay masigi mathakta district hospital da D pipe oxygen cylinder taraga nipan amasung B pipe oxygen cylinder kunga manga sem saduna lay adubu laibak thibade hospital asida physician amade anesthetist laitaba maramna hospital asida ana layenge thabak thoram singda awaba kaya amasu mayok na ring panba yabadi haukiba sagol sel numitta Ukhrul district ta nauna miyoi nipan positive oirakpaga loinana district asida punna active case chamaga kulumdoi sure COVID-19 gi anaba taragi mathakta oxygen sizinaduna laikanari haina pawasina makhatana haire khungangi lamdam singda COVID-19 thuna sandorokle Prime Minister Narendra Modi Prime Minister Narendra Modi na ngasi yamdrabada miyoi lak aniga lising hompugi punsi manghankraba coronavirus laina sandokpa thingnanaba section thorang sing lokhatnaba mask upnaba loinana social distancing ngaknaba citizen singda appeal tawraduna khungangi lamdam singdasu pandemic adu thuna sandorokle haikre Assamgi umangda brajatavada samu taraga nipan sikre Assamgi Nagaon district ta leiba umang amada thokiba brajatavagi thokdok amada samu taraga nipan sikre haina forest department ki senior official amana Puthokhre Israel gi warplane chamaga humpu amasung teng nifuna Gaza da Hamas ki surung sing thugai kre Israel amasung Palestinian militant group Hamas ki marakta yamna kana lan thoklakpaga iroina na Israeli forces na Gaza strip ta khongmi lanmi thajilagani haina set na thajare madugi mangoina na sathaba campaign oigadra haina singna ba mawongda ngasi warplane chamaga humpu amasung teng nifuna minute nifu chupna Hamas na operate tawba makhoigi fighter singi lotfam senpham oiba surung singi achouba network ama thugaibagi thabak sathakre singnaba kaya leibadagi COVID-19 gi haurakpham thizinaba dabi tawkhre in 2015 da China gi scientist singna coronavirus pu bioweapon oina puthoknaba amasung kamdongna thadokpa yagani haibagi matangda wa khanaki haiba sungsoi soidaba report ama lakhraba matungda United States Canada United Kingdom amasung Switzerland gi scientist taraga nipan gi teamna laichet asigi matangda haurakpham chapchana khangdoknaba makhatana thijin humjinba darkar oi haina phongdokhre virus asi soibadagi laboratory dagi tholakpani amasung mahausagi oiba mawongda sadagi mida sandokpani haiba theory sing oithokpa yaba ngaktani haina scientist sing asina journal science ta phongkiba sithi amada ek tungda laichet thokpa thingnabagi damak malemgi thakta lalong semba yanaba COVID-19 kamdongna thorokhibano haibasi khangdokpa yamna maru oi haina United States ke Washington University da evolutionary virologist oidiba Jesip lumna lusingba research tawbasingna phongdokhe ing 2019 gi December amada China gi Wuhan city da ihan hana report tawkhiba novel coronavirus disease ase yamna thuna prithvi sinba thungna sandorokhe prithvi apunbagi case masing se million chamaga humpu dasmik nipan yaukhre amasung asiba masingna million ahum dasmik ahum mari henkre COVID-19 laina thokhaliba SARS-CoV-2 severe acute respiratory syndrome coronavirus 2 ase karamba mawongda sandok e masigi pathogenesis vaccine gi matengna thingba therapeutic amade atai nan pharmaceutical pambai kayana thingbagi matangda scientist singna khangdokpagi ngambagi damak research team asina thagatpa phongdokhi adubu tha taraga taret haukraba phawbada laichet asi kamdongna thorokhibano haibasi hauzik phawba chapchana khangdokpa ngamdre China na ki halakpada US na Australia bu matomta hundok loi
COVID-19 gi haurakpham thidokpagi matangda amasung atai isu kayagi matangda China amasung Australia gi marakta yamna yengthinari ngai talakta US ke State Department ke Secretary Anthony Blinken na China ki kihalakpa sida US na Australia gi damak lepkane kaidawnungda matomta thadok loi haina phongdokhre